prostitute mayamgi leifamni haibada lalaroi maduso business la ivilni akiba ngaktani nupisu nupasu leiriba mayamdo yu ngaudaba amata yaudre senjau paiba ngaktani tilliba nupasing ado madugi mathakta Govindas ningthem yauri makhoi khakta sunate atopa kaya maso night club ni harabasu yare jagoi samayaw gyan taba nate amaga maga leinariba mayamdo Govindas ki manakta mauna ama yam kahena nakna famlaga Govindas ki masamdo paiba sanaraga hairi kina akhoi di tamoi mapalda hingjabani se letradi kadai di chani Govindas noklaga awat palayaloi itung in mangam na draw nupi duso harauna khumi kadai da lay heaven nagi so hena nungai ba taibang sidai so top top sangsara ma nunga ina bu thambini hairaba ngasi ma natung ilake nasana yaramo yari nupa ani do michi khanai ningthemna mafam sigi permission ni nupi do saurap khumi mafam sidagi sel phang makhak ni haying na ama hangchit na ma tamo anigumna nungai na wari sabiba nupa tim talakte leningje nupi maso irang pubini ikai ba khangdrabi nupi angang leramgani migi swahaiba wakha khanthaba ngamdrabini maki khakhan mani nupa sungai chakmani adubu amarom dandi tawridu crime ni bar manungduda tawriba mayamdo laptakna nupa amani yingli machi amada famlaga hidak thakpa saraga le nupi amataga loinande mathanda famlaga kumai yingmani photo sukapki apang mangang nate Govindas ningthem kanagumba amana makhoi besenare haiba samin phangkri koina muktang yenglakpada uri nupado munna yengi mathanda famliba nupado kaisu tawdaba sai mamai leiraga koilolot na botnei pangna uri thabakto ata fongnei huran ba kaigumba ama tawri haiba Govindas magi tungda laiba magi angangsingdu kokshinaga chirol tawki kuihaude haikibaga kudaktuda lapta phangniba nupado maru amana thawai lalankhre jagoi saramba tilamba mayamdo loina kairaga chenei nongmei makholduda kanamtana karishu haibadi ngamde tumin tumin yengnei Govindas ka ningthemga hogotuna asi bakchang adugi manak talai mobile phone da kakiba photo singdo delete khudakta tawi ningthemna Govindas na angang nangna so sahin jawa kai ani do mafam da thadolaga chatkhre asi bakchang da supuki Nimidang risina mayum halakpado thengle chak toknari yumduda leiba sing adudi leina so chak saba toklabani gari makhola mata maduda kagi thongnawdagi yenglui rishina mangol ka khatkibado howi haiphet khakning singlai ngasai suraga mathakta phoramba risigi koto hotana chenthor e kadagi mathakta krongong chen khatki register dagi tung onlaga yenglai makhola mata maduda leina na kanna mathakta chen khatkibado uraga magi kana changdakhei amuk matung inakre jaigi khana chatlibani terrace yongna bakarakpada wari nupido sor thabet holaga nayak awamado pathai mana sor hontoklinge sauradu yorakle khangjaba nate leina do phawriba phi singdo laushindogi tawri rishina khanglaw lawri kotse do mai phongnabro tingthoklama makhutto khangan hanjili khangduna chongkhali masa yauna leinadi rishi pisumani do arei kai sokre makhonga sangbaduna anira humla launa thanglaga leinagi mana yorakpa khangodi are you nuts leina risida kiruk yengi hanger da yalaga phawbai dabro kemda khangsadabro haitudi ke dawagi haipa sara surino suram haina su thaudaramba tawbiragana amuk chaiba angang oibaga kaisu haiba ngamjadraso manungdadi risibo hatningbagi level yaukhre haire imoli suram muhai maduda risi amukaso khon galak chairei
ꯈꯨꯝꯒꯅ ꯅꯆꯤꯟꯗꯣ ꯅꯪ ꯁꯤꯗ ꯑꯔꯣꯟꯕ ꯄꯥꯎ ꯄꯤꯅꯕ ꯂꯩꯔꯤ ꯅꯠꯇ꯭ꯔꯣ ꯑꯩꯕꯨꯅꯦ ꯋꯥ ꯌꯥꯝ ꯉꯥꯡꯍꯟꯒꯅꯨ ꯊꯣꯠ ꯊꯣꯠ ꯂꯥꯎꯕꯤ ꯅꯉꯣꯟꯗꯗꯤ ꯑꯩ ꯈꯨꯠ ꯊꯥꯅꯤꯡꯗꯦ ꯃꯨꯛꯅꯕꯁꯨ ꯄꯥꯝꯗꯦ ꯌꯨꯝꯁꯤꯗ ꯂꯩꯔꯒ ꯀꯥ ꯍꯦꯟꯕ ꯊꯕꯛ ꯇꯧꯔꯛꯂꯕ ꯅꯪ ꯈꯨꯗꯛꯇ ꯁꯤꯔꯦ ꯈꯪ ꯒ꯭ꯌꯥꯟꯁꯨ ꯇꯥꯗ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯃꯌꯥꯝꯗꯣ ꯉꯁꯤꯁꯨ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯂꯩꯅꯥꯔꯤꯁꯤꯗ ꯃꯄꯤꯔꯥ ꯆꯦꯜꯂꯒ ꯌꯦꯡꯂꯤ ꯍꯥꯏꯅꯤꯡꯂꯦ ꯃꯥꯒꯤ ꯋꯥꯔꯤ ꯄꯦꯟꯗꯕ ꯃꯌꯥꯝꯗꯣ ꯍꯥꯏꯔꯁꯤꯔ ꯈꯜꯂꯛꯏ ꯀꯔꯤꯒꯤ ꯃꯥꯕꯨ ꯑꯗꯨꯛ ꯂꯥꯟꯅ ꯂꯧꯕ ꯍꯥꯏꯅ ꯔꯤꯁꯤꯕꯨ ꯋꯥꯔꯧꯔꯤ ꯔꯤꯁꯤꯅ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯒꯤꯗꯃꯛ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯊꯝꯅꯤ ꯅꯥꯄꯤꯔꯥ ꯆꯦꯟꯒꯅꯨ ꯑꯣꯏꯗꯕ ꯅꯪꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯨꯗ ꯑꯩꯅ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯄꯣꯛꯂꯛꯀꯗꯕ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯌꯦꯡꯂꯝꯈꯤ ꯑꯗꯨꯒ ꯀꯨꯝꯊꯈ꯭ꯔꯦ ꯂꯩꯅꯥꯗꯣ ꯃꯄꯤ ꯇꯨꯞ ꯇꯨꯞ ꯇꯥꯔꯛꯏ ꯃꯊꯟꯗ ꯍꯥꯏꯖꯩ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯅꯈꯣꯏꯒꯤ ꯐꯠꯇꯕꯗꯣ ꯇꯥꯛꯅꯕꯅꯤ ꯑꯔꯣꯟꯕ ꯄꯥꯎ ꯄꯤꯅꯕ ꯂꯩꯕꯁꯨ ꯅꯠꯇꯦ ꯅꯈꯣꯏꯒꯨꯝꯅ ꯑꯩꯗꯤ ꯁꯪꯒꯁꯨ ꯂꯩꯇꯦ ꯃꯤ ꯊꯝꯗꯦ ꯑꯍꯪ ꯃꯇꯤꯌꯥꯗ ꯑꯃꯨꯛ ꯌꯦꯡꯈꯠꯂꯒ ꯍꯥꯏꯔꯤ ꯕꯕꯥ ꯅꯆꯥꯒꯤ ꯊꯧꯅꯥ ꯍꯥꯞꯄꯤꯌꯨ ꯅꯆꯥꯒꯤ ꯄꯥꯡꯒꯜ ꯑꯣꯏꯕꯤꯌꯨ ꯇꯥꯏꯕꯪꯁꯤꯗ ꯂꯥꯛꯂꯒ ꯅꯆꯥꯒꯤ ꯀꯣꯛꯇ ꯅꯥꯟꯊꯕꯤꯕ ꯌꯥꯗ꯭ꯔꯕꯁꯨ ꯃꯪꯂꯥꯟꯗ ꯑꯣꯏꯔꯁꯨ ꯂꯥꯛꯑꯣ ꯕꯕꯥ ꯂꯩꯔꯝꯅꯦꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯆꯥꯒꯤ ꯀꯨꯝꯍꯩ ꯌꯦꯡꯉꯝꯗ ꯑꯗꯨꯝ ꯉꯥꯏꯉꯝꯗꯅ ꯃꯐꯝꯗꯨꯗ ꯆꯠꯄꯗꯤ ꯇꯦꯔꯦꯁ ꯃꯊꯛꯇꯨꯗ ꯃꯊꯟꯗ ꯀꯞꯂꯒ ꯀꯨꯏꯅꯁꯨ ꯂꯩꯊꯣꯛꯂꯨꯔꯦ ꯃꯥꯅ ꯃꯈꯥ ꯀꯨꯝꯂꯛꯄꯗ ꯀꯃꯟ ꯔꯨꯝꯗ ꯕꯥꯅꯨ ꯑꯦꯟꯖꯦꯂꯤꯅꯥ ꯔꯤꯁꯤ ꯃꯅꯤꯂꯩꯃ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯔꯝꯃꯤ ꯃꯅꯤꯂꯩꯃꯅ ꯕꯦꯃꯧ ꯁꯤꯗ ꯂꯥꯛꯑꯣ ꯂꯩꯅꯥ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯂꯦꯞꯄꯤ ꯔꯤꯁꯤꯅꯤ ꯑꯁꯥꯎꯕ ꯁꯛꯐꯝꯗ ꯂꯩꯔꯤ ꯍꯧꯖꯤꯛꯁꯨ ꯑꯦꯟꯖꯦꯂꯤꯅꯥ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯂꯩꯅꯥꯅ ꯄꯥꯏꯔꯤꯕ ꯀꯣꯠꯇꯣ ꯇꯥꯛ ꯃꯨꯜꯂꯤ ꯁꯤ ꯀꯌꯥꯝ ꯄꯥꯝꯃꯨꯔꯦ ꯑꯉꯥꯡ ꯅꯪ ꯃꯅꯤꯂꯩꯃꯅ ꯏꯕꯦꯝꯃ ꯑꯦꯟꯖꯦꯜ ꯀꯩꯅꯣꯅꯦ ꯅꯪꯕꯣ ꯕꯥꯅꯨꯅ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯅꯕꯨꯗꯤ ꯍꯥꯏꯔꯦ ꯋꯥꯔꯤꯗꯣ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯁꯨꯒꯤ ꯋꯥ ꯈꯛ ꯇꯥꯒꯅꯤ ꯏꯁꯨꯅ ꯌꯥꯗ꯭ꯔꯕ ꯌꯨꯝꯁꯤꯗ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯤꯇꯣꯞ ꯑꯃꯕꯨꯅꯦ ꯊꯝꯕ ꯌꯥꯔꯣꯏ ꯏꯁꯨ ꯁꯅꯥ ꯍꯥꯏꯌꯨ ꯏꯁꯨꯒꯤ ꯋꯥ ꯍꯥꯏꯌꯨ ꯔꯤꯁꯤꯗꯣ ꯂꯩꯅꯥꯗ ꯌꯦꯡꯉꯤ ꯉꯥꯏꯍꯥꯛ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯂꯩꯅꯥꯒꯤ ꯅꯥꯛ ꯆꯪꯁꯤꯜꯂꯤ ꯌꯥꯝ ꯅꯛꯅ ꯂꯦꯞꯂꯒ ꯃꯔꯧ ꯂꯩꯅ ꯍꯥꯏꯔꯛꯏ ꯌꯨꯝꯁꯤꯗ ꯂꯩꯒꯦ ꯍꯥꯏꯔꯕ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯏꯟꯒꯗꯕ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯌꯥꯗꯕ ꯑꯝꯇ ꯌꯥꯔꯣꯏ ꯂꯩꯅꯥꯗ ꯈꯛ ꯍꯥꯏꯕꯅꯤ ꯂꯩꯔꯤꯕ ꯑꯇꯩꯗꯨꯅ ꯇꯥꯔꯣꯏ ꯌꯥꯝꯅ ꯅꯛꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯑꯦꯟꯖꯦꯂꯤꯅꯥꯗꯤ ꯏ ꯀꯥꯕ ꯍꯦꯜꯂꯤ ꯔꯤꯁꯤꯒꯤ ꯃꯑꯣꯡꯗꯨꯗ ꯁꯥꯎꯅꯤꯡꯉꯤ ꯔꯤꯁꯤꯅ ꯃꯕꯣꯛꯇ ꯑꯣꯟꯁꯤꯜꯂꯒ ꯑꯕꯣꯛꯅ ꯌꯨꯝꯁꯤꯗ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯅꯕ ꯅꯨꯄꯤ ꯑꯃ ꯊꯝꯃꯣ ꯍꯥꯏꯕꯗꯣ ꯃꯥ ꯊꯝꯃꯣ ꯌꯥꯏ ꯍꯥꯏꯕ ꯋꯥꯗꯤ ꯍꯥꯏꯔꯝꯗ꯭ꯔꯦ ꯔꯤꯁꯤ ꯋꯥꯐꯝꯗꯣ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯈ꯭ꯔꯦ ꯂꯩꯅꯥ ꯋꯥꯈꯜꯗ ꯅꯪꯅ ꯌꯥꯝ ꯐꯥꯎꯔꯗꯤ ꯑꯩꯁꯨ ꯐꯥꯎꯅꯤ ꯀꯞꯂꯁꯨ ꯏꯊꯟꯗ ꯀꯞꯆꯒꯦ ꯅꯪꯒꯤ ꯃꯤꯠꯃꯥꯡꯗꯗꯤ ꯄꯤ ꯃꯔꯤ ꯑꯝꯇ ꯇꯥꯍꯜꯂꯣꯏ ꯅꯪꯒꯤ ꯕꯕꯥꯅ ꯑꯩꯒꯤ ꯕꯕꯥ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯑꯣꯏꯅ ꯅꯪꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯃꯥꯁꯦ ꯍꯥꯠꯄ ꯉꯝꯃꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗ꯭ꯔꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯅꯤ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯦ ꯂꯩꯅꯥꯅ ꯍꯧꯒꯠꯄꯗꯣ ꯃꯄꯥꯟꯗ ꯊꯣꯔꯛꯂꯒ ꯆꯥꯎꯈ꯭ꯔꯕ ꯌꯨꯝꯗꯣ ꯀꯣꯏꯅ ꯌꯦꯡꯉꯤ ꯀꯅꯥꯁꯨ ꯍꯧꯒꯠꯅꯗ꯭ꯔꯤ ꯃꯤ ꯑꯃꯠꯇ ꯂꯩꯇꯕꯒꯨꯝ ꯏꯆꯤꯛ ꯆꯤꯛꯏ ꯑꯗꯨꯛ ꯆꯥꯎꯈ꯭ꯔꯕ ꯌꯨꯝ ꯑꯗꯣ ꯍꯩ ꯂꯩ ꯎ ꯄꯥꯝꯕꯤ ꯃꯆꯥ ꯀꯌꯥ ꯂꯩꯇꯦꯡꯒꯤ ꯑꯣꯏꯅ ꯁꯦꯝꯂꯒ ꯊꯥꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯤ ꯂꯩꯅꯥ ꯃꯊꯟꯗ ꯈꯟꯖꯩ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯈꯤꯗ꯭ꯔꯅꯦ ꯑꯩꯅ ꯈꯪꯅꯤꯡꯂꯤꯕ ꯃꯤꯁꯛꯁꯤꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯇꯦ ꯑꯩ ꯀꯩꯗꯧꯅꯤ ꯍꯜꯂꯁꯤꯔꯥ ꯅꯠꯇꯦ ꯍꯟꯕ ꯌꯥꯗꯦ ꯑꯩ ꯍꯜꯂꯒ ꯀꯅꯥꯒꯅꯣ ꯂꯩꯔꯨꯒꯗꯕ ꯀꯔꯤꯁꯨꯅꯤ ꯂꯩꯀꯥꯏꯗꯨꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯩꯅ ꯁꯣꯏꯍꯟꯖꯕꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯩꯅ ꯃꯥꯡꯍꯟꯖꯕꯅꯤ ꯏꯇꯣꯝꯇ ꯂꯩꯔꯒꯅ ꯑꯩ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯤ ꯑꯕꯨꯡꯉꯣꯒꯤꯗꯃꯛ ꯑꯩ ꯍꯤꯡꯒꯗꯕꯅꯤ ꯂꯩ ꯃꯈꯣꯡꯗ ꯂꯦꯞꯂꯒ ꯋꯥꯈꯜ ꯖꯥꯠ ꯖꯥꯠ ꯈꯜꯂꯤ ꯐꯤꯔꯦꯞ ꯑꯃ ꯃꯄꯨꯡ ꯐꯥꯅ ꯂꯦꯞꯆꯕ ꯉꯝꯗ꯭ꯔꯦ ꯂꯩꯅꯥ ꯑꯍꯣꯡꯕ ꯅꯥꯏꯕ ꯋꯥꯈꯜꯗꯨꯅ ꯍꯦꯟꯅ ꯃꯌꯥꯏ ꯀꯟꯈꯤꯕꯅꯔꯥ ꯈꯜꯂꯨꯕ ꯋꯥꯈꯜ ꯈꯨꯗꯤꯡ ꯐꯒꯗ꯭ꯔꯥ ꯐꯠꯂꯣꯏꯗ꯭ꯔꯥ ꯇꯧꯁꯤꯔ ꯇꯧꯔꯣꯏꯁꯤꯔꯥ ꯋꯥꯍꯪꯇꯅ ꯊꯜꯂꯤ ꯏꯕꯦꯝꯃ ꯀꯩꯗꯧꯔꯦ ꯌꯨꯝꯒꯤ ꯑꯍꯜ ꯃꯇꯦꯡ ꯄꯥꯡꯅꯕ ꯂꯩꯕ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯂꯩ ꯏꯁꯤꯡ ꯆꯥꯏꯒꯗꯕ ꯃꯥꯜꯂꯤ ꯅꯨꯄꯥꯗꯣ
ꯃꯈꯨꯠꯇ ꯏꯁꯤꯡ ꯌꯥꯎꯕ ꯕꯛꯀꯦꯠ ꯑꯃꯁꯨ ꯄꯥꯏꯔꯤ꯫ ꯂꯩꯅꯥ ꯑꯍꯜꯗ ꯌꯦꯡꯂꯛꯏ꯫ ꯀꯀꯥ ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯏꯆꯥꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕ? ꯂꯩꯅꯥ ꯀꯧꯏ ꯀꯀꯥ꯫ ꯑꯉꯟꯕꯁꯤꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯒꯦ ꯅꯪꯕꯣ? ꯁꯤꯗ ꯅꯊꯟꯗ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯀꯀꯥ ꯑꯩ ꯀꯩ ꯇꯧꯗꯣꯏꯅꯣ ꯈꯪꯗꯕꯒꯤ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯆꯞ ꯂꯦꯞꯄꯤ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯑꯍꯜ ꯑꯗꯣ ꯅꯣꯛꯐꯦꯠ ꯇꯧꯔꯒ꯫ ꯍꯩꯃꯥ ꯀꯔꯤ ꯇꯧꯔꯨꯅꯤ ꯍꯥꯏꯒꯦ? ꯏꯇꯩꯃꯅ ꯅꯪꯒꯤ ꯋꯥꯔꯤ ꯀꯀꯥꯗ ꯂꯣꯏꯅ ꯁꯥꯏ꯫ ꯏꯆꯥꯁꯤꯗꯤ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ? ꯀꯀꯥ ꯍꯣꯏꯒꯅꯦ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯁꯤ꯫ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯆꯥꯛꯈꯨꯝꯗ ꯍꯥꯟꯅ ꯆꯪꯉꯨ꯫ ꯑꯇꯩ ꯌꯨꯝꯒꯤ ꯊꯕꯛꯈꯩꯗꯤꯅꯦ ꯇꯧꯅꯕ ꯃꯤ ꯂꯣꯏ ꯂꯩꯕꯅꯤ꯫ ꯌꯦꯡꯉꯣꯏ ꯏꯕꯨꯡꯉꯣꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯃꯥꯕꯣꯛꯀꯤ ꯏꯕꯦꯝꯃꯒꯤ ꯑꯌꯨꯛꯀꯤ ꯆꯥꯅꯕꯅꯦ ꯃꯇꯝ ꯆꯥꯅ ꯄꯤꯌꯨ꯫ ꯁꯥꯎꯒꯟꯕꯅꯤ ꯐꯤꯡꯕꯅꯤ ꯇꯞꯊꯕ ꯇꯥꯏ ꯑꯩꯈꯣꯏꯅ꯫ ꯆꯪꯉꯨ ꯆꯪꯉꯨ ꯅꯨꯃꯤꯠꯁꯨ ꯉꯥꯟꯊꯣꯔꯛꯂꯦ꯫ ꯏꯇꯩꯃꯒꯤꯅꯦ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯉꯨꯔꯣ꯫ ꯂꯩꯅꯥꯁꯨ ꯍꯣꯏ ꯍꯩꯅ ꯃꯀꯣꯛ ꯅꯣꯝꯂꯝꯂꯒ ꯏꯃꯨꯡꯂꯣꯝ ꯆꯪꯈ꯭ꯔꯤ꯫ ꯇꯧꯒꯗꯕꯁꯤꯡꯗꯣ ꯁꯠ ꯁꯠ ꯇꯧꯏ꯫ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯊꯣꯔꯛꯄꯗ ꯃꯅꯤ ꯂꯩꯃꯅ ꯙꯨꯛ ꯀꯠꯄ ꯂꯣꯏꯔꯒ ꯆꯪꯂꯛꯄꯒ ꯃꯄꯥ ꯆꯥꯅꯩ꯫ ꯃꯃꯥꯅ ꯙꯨꯛ ꯀꯠꯄꯁꯨ ꯂꯩꯅꯥ ꯉꯥꯏꯍꯥꯛ ꯌꯦꯡꯊꯣꯛꯂꯨꯕꯅꯤ꯫ ꯃꯅꯤ ꯂꯩꯃ ꯃꯃꯣꯟ ꯅꯣꯛꯅ ꯌꯦꯡꯂꯒ ꯂꯩꯅꯥꯒꯤ ꯅꯥꯛ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯤ꯫ ꯀꯩꯗꯧꯔꯦ ꯌꯦꯡꯉ ꯂꯩꯔꯗꯤ? ꯏꯆꯥꯕꯨ ꯀꯩ ꯍꯥꯏꯅꯤꯡꯒꯦ? ꯏꯃꯥ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ꯫ ꯂꯥꯏꯗꯨꯛꯁꯦ ꯑꯩꯅ ꯊꯥꯕ ꯌꯥꯗꯕ꯭ꯔꯥ? ꯃꯅꯤ ꯂꯩꯃꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯍꯥꯏꯔꯤ꯫ ꯀꯩꯒꯤ ꯌꯥꯗꯅꯤ ꯍꯥꯏꯒꯦ? ꯍꯌꯦꯡꯗꯩꯗꯤ ꯏꯆꯥꯅ ꯊꯥꯜꯂꯒ ꯂꯣꯏꯔꯦ꯫ ꯏꯃꯥꯅꯦ ꯐꯤ ꯍꯣꯡꯉꯨꯈꯤꯒꯦ ꯆꯥꯛꯈꯨꯝ ꯆꯪꯉꯝꯃꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯂꯨꯀꯥꯁꯇ ꯏꯁꯩꯒ ꯉꯪꯂꯒ ꯀꯤꯠꯆꯟꯗ ꯄꯨꯡ 6 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯆꯪꯉꯛꯏ꯫ ꯂꯩꯅꯥ ꯃꯊꯟꯗ ꯂꯩꯔꯝꯃꯤ꯫ ꯑꯍꯝ ꯍꯥꯏꯅ ꯈꯧꯗꯦꯝꯂꯛꯏ꯫ ꯂꯩꯅꯥꯁꯨ ꯐꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯂꯨꯀꯥꯁꯅ ꯁꯔꯒꯤ ꯁꯦꯝꯕ ꯂꯣꯏꯔꯕꯣ? ꯇꯞꯅ ꯌꯥꯝ ꯀꯣꯏꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯍꯣꯏ ꯂꯣꯏꯔꯦ꯫ ꯂꯨꯀꯥꯁ ꯋꯥꯈꯜꯗ ꯃꯁꯤ ꯍꯦꯛꯇ ꯊꯥꯖꯤꯜꯂꯒꯦ ꯁꯧꯔꯥꯏ ꯃꯅꯥꯛꯇ꯫ ꯏꯪ ꯏꯪ ꯂꯥꯎꯕꯤ ꯅꯨꯡꯁꯤꯕ ꯃꯁꯛꯁꯤ ꯎꯔꯒ ꯁꯥꯎꯕꯩ ꯂꯦꯚꯦꯜꯗꯣ % ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯍꯟꯊꯔꯛꯄ꯭ꯔꯥ ꯌꯦꯡꯒꯦ꯫ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯇꯧꯒꯦꯕ ꯂꯨꯀꯥꯁꯀꯤ꯫ ꯅꯨꯡꯇꯤꯒꯤ ꯎꯔꯗꯤ ꯐꯔꯛꯄꯁꯨ ꯌꯥꯏ ꯀꯩꯅꯣ꯫ ꯋꯥꯁꯨ ꯉꯥꯡꯖꯗꯦ ꯑꯉꯥꯡꯁꯤꯗꯤ ꯏꯁꯧ ꯀꯩꯁꯨ ꯂꯥꯡꯕ ꯉꯝꯃꯣꯏꯕ ꯁꯥꯔ ꯁꯧꯔꯥꯕꯅ꯫ ꯃꯥꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯂꯩꯅꯥꯅ ꯀꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯇꯥꯗꯕ꯭ꯔꯣ? ꯍꯥ ꯀꯩꯅꯣ ꯀꯅꯥꯅꯣ? ꯂꯩꯅꯥ ꯉꯛꯅ ꯁꯤ ꯍꯪꯉꯝꯗꯥꯏ ꯍꯥꯏꯔꯒ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯆꯥꯅꯕ ꯍꯥꯞꯂꯤꯕ ꯇ꯭ꯔꯦꯗꯣ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯂꯤ꯫ ꯂꯨꯀꯥꯁꯇꯣ ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯂꯨꯔꯦ꯫ ꯑꯣ ꯀꯥꯎꯋꯦ꯫ ꯑꯗꯨꯏꯆꯦ ꯅꯪ ꯑꯝꯇ ꯄꯤꯔꯨꯔꯣ꯫ ꯑꯩ ꯇꯣꯏꯂꯦꯠ ꯆꯪꯅꯤꯡꯉꯦꯕꯀꯣ꯫ ꯑꯝꯇ ꯄꯤꯔꯝꯃꯨ ꯃꯊꯛꯇ ꯀꯥꯈꯠꯂꯝꯃꯨ꯫ ꯁꯔꯒꯤ ꯔꯨꯝꯗꯣ ꯃꯊꯛꯇꯅꯦꯕ꯫ ꯑꯁ ꯄꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯂꯨꯀꯥꯁꯇꯣ ꯇꯥꯠ ꯄꯥꯠ ꯇꯧꯔꯝꯂꯒ ꯀꯤꯠꯆꯟꯗ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯅꯥꯗꯤ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯂꯨꯀꯥꯁꯀꯤ ꯋꯥꯇꯥꯗꯨꯗ ꯂꯦꯞꯂꯒ ꯂꯩꯍꯧꯔꯤ꯫ ꯃꯆꯤꯟ ꯃꯆꯥꯗꯨꯁꯨ ꯄꯣꯝꯊꯣꯛꯂꯒ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯈꯣꯟꯗꯤ ꯆꯥꯔꯁꯨ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯔꯥꯕꯣꯟꯁꯤꯒꯤ ꯃꯅꯥꯛ ꯆꯪꯗꯣꯏꯁꯦ꯫ ꯁꯥꯎꯔꯤ ꯁꯥꯎꯔꯤ ꯃꯥꯁꯨ ꯆꯪꯈ꯭ꯔꯦ꯫ ꯇꯞꯅ ꯇꯞꯅ ꯁ꯭ꯇꯦꯌꯔꯗꯨ ꯀꯥꯔꯛꯏ꯫ ꯑꯁꯨꯝ ꯀꯥꯔꯛꯄꯗ ꯔꯨꯝ ꯑꯃꯗꯒꯤ ꯑꯦꯟꯖꯦꯂꯤꯅꯥ ꯊꯣꯔꯛꯄꯒ ꯊꯦꯡꯅꯩ꯫ ꯂꯩꯅꯥ ꯆꯞ ꯂꯦꯞꯄꯤ꯫ ꯑꯦꯟꯖꯦꯜꯗꯣ ꯄꯤꯁꯨꯝ ꯁꯨꯛꯂꯞ ꯇꯧꯔꯒ ꯀꯥꯏꯗꯅꯣ? ꯕ꯭ꯔꯦꯛꯐꯥꯁ ꯄꯤꯕ꯫ ꯑꯦꯟꯖꯦꯂꯤꯅꯥ ꯃꯉꯛꯇꯣ ꯍꯥꯏꯐꯦꯠ ꯏꯜꯂꯤ꯫ ꯆꯠꯂꯣ ꯅꯪ ꯑꯩ ꯄꯤꯒꯦ꯫ ꯂꯩꯅꯥ ꯄꯥꯏꯔꯤꯕꯗꯣ ꯄꯤꯔꯛꯏ꯫ ꯂꯧꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯥꯒꯤ ꯐꯣꯟꯗꯣ ꯔꯤꯡ ꯈꯤꯡꯂꯛꯏ꯫ ꯔꯨꯝꯂꯣꯝꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯄꯤꯔꯨꯔꯦ ꯌꯥꯔꯦ ꯑꯩꯒꯤ ꯀꯣꯜ ꯂꯥꯛꯑꯦ꯫ ꯔꯨꯝ ꯑꯃꯗ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯒ ꯆꯪꯈ꯭ꯔꯦ ꯑꯦꯟꯖꯦꯂꯤꯅꯥ꯫ ꯂꯩꯅꯥ ꯑꯃꯨꯛ ꯇꯞꯂꯤ ꯇꯞꯂꯤ ꯂꯥꯛꯄ ꯍꯧꯏ꯫ ꯃꯊꯟꯇ ꯇꯞꯅ ꯍꯥꯏꯖꯩ꯫ ꯑꯁꯤꯅ ꯔꯥꯕꯣꯟꯒꯤ ꯅꯨꯄꯤꯔꯥꯁꯨ ꯈꯪꯗꯦ꯫ ꯁꯦꯠꯂꯤꯕ ꯐꯤꯔꯣꯜ ꯃꯇꯥꯁꯤꯒ ꯃꯣꯏꯌꯨꯝꯁꯦ ꯅꯨꯄꯤ ꯀꯔꯕꯥꯔ ꯇꯧꯔꯤꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ꯫ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯥꯛꯄꯗ ꯔꯤꯁꯤꯒꯤ ꯔꯨꯝ ꯌꯧꯔꯦ꯫ ꯁꯤ ꯑꯣꯏꯔꯖꯥꯠꯂꯣ? ꯌꯦꯡ ꯌꯦꯡꯅ ꯇꯞꯅ ꯆꯪꯉꯛꯏ꯫ ꯈꯪꯖꯕ ꯅꯠꯇꯦ ꯀꯩꯁꯨ ꯀꯤꯅꯁꯨ ꯆꯪꯖꯔꯛꯏꯕꯅꯤ꯫ ꯀꯥꯗ ꯎꯕꯗ ꯆꯪꯗꯧ ꯇꯜꯂꯤ꯫ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠꯁꯛ ꯉꯥꯛꯇꯅꯤ ꯂꯩꯔꯤꯕꯗꯣ꯫ ꯇꯅꯥꯟ ꯇꯅꯥꯜꯂꯤ꯫ ꯃꯊꯟꯗ ꯂꯩꯕꯒꯤ ꯀꯥ ꯑꯣꯏꯔꯕꯁꯨ ꯆꯥꯎꯋꯤ ꯑꯗꯨꯃꯛ꯫ ꯀꯣꯏꯌꯦꯡ ꯌꯦꯡꯂꯒ ꯁꯨꯝ ꯆꯪꯂꯛꯏ꯫ ꯁꯣꯐꯥ ꯂꯩꯔꯤꯗꯨ ꯎꯔꯦ꯫ ꯆꯪꯁꯤꯜꯂꯒ ꯄꯨꯔꯛꯂꯤꯗꯨ ꯊꯝꯃꯤ꯫ ꯍꯦꯛ ꯊꯝꯕꯒ ꯆꯥꯎꯔꯞ ꯇꯧꯕ ꯈꯣꯟꯖꯦꯜꯗꯨꯅ ꯀꯥꯁꯤꯗ ꯀꯅꯥ ꯑꯌꯥꯕ ꯌꯥꯎꯔ ꯆꯪꯉꯛꯏꯕ? ꯇꯨꯡ ꯑꯣꯟꯊꯣꯛꯂꯨꯅ ꯌꯦꯡꯂꯨꯏ꯫ ꯍꯦꯛ ꯇꯨꯡꯗ ꯂꯦꯞꯂꯒ ꯚꯦꯠ ꯃꯥꯟꯕ ꯁꯛꯇꯝꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂ ꯂꯩꯔꯝꯃꯤ꯫
Leina maning hanbada sofa-duda pallaga tusinge tawi dok famthari amu fingna fat hawalaga lepi ngarang han kha yum sida laklaga ai karaga changai sibo siningabra na mi yam hating bra sima sinu pasima siningraga haluranga wahai khudingi chongkhatla masam se phoima mathanda tumin khanjamani risi amukaso ta raisa Leina do lala tawna khumi coffee ga chana maga piro chona lakpani atay oiradi risina ngangbada khumba kiduna khumlaroidabani adubu Leina di kirasuduma khumi moli sidani risina hena sawbaso nupi madi madu khangjabasu nate khumba tabani wangso hangi khumlaso sawgadra hangnadi khumbasi masana tabani Risi table da laiba chanaba Haira coffee mayamdo punna habriba tray du ta pairaga laktana langki pungchai loina sukaire mayadu chiklanga aingoda kari kongni aisi kanano yumsida lairiba mayapsina kari kawi khangnabrana aina hairaga nang nangala khumisa aisi usitraba aina ngarang nangonda kai haike Leina so sum sawlilei kibadi lairi machinga do khomning mana helei Langkaiduna pungchai chai bado yenglaga musairi saure haiduna mawaga lobide asi thugairaga nangna solution bi oidabada isau ilang langisa nakok chakra mang ta halaga yam nungai sabraba nang losilawgira chai mem sa Rishi Leina gi saptram chaduda ngai hakti ngaklui ma susuklaga mangak kazu khasik non tharaga kari bozikido Leina so sukli sorry bani maso Pairap risida phadyeng lui aduga thaidoklaga thoksadra kaino khangde thairaga roomdudagi thokre chatna amuka so hairami charu namta nabukto lamaga naro rabon nangda chana busulang khaiduna tawi yam phawre kaina tawzeira rabon phongne nangdo tawde akon mangi rabon haido khakta hawi kemta haiba ngamhongre nupi mana thokibana hale Makut kutum thasilanga mathana propok chakna layori taina famsi laita mana thugairaga chairaga leiniba table thamniba flower poto ta pairaga amu hana langduna thugai